Manipur gi wathok asigi tungkoina chatkadaba warosinama puraknabagidama Prime Minister Narendra Modi na Manipur da lakpada political party singi Oiba Meepham ama Pangthokpa Tangai Phade haina hanagi Chief Minister loinana Congress Legislature Party ki luchingba Okram Ibobi na phongdokre Okram Ibobi gi official resident ngasi Pangthokpa paugi Meepham amada mahangnai Prime Minister bu Manipur da lakpiyo haibasi chahi ani gi mamangda ki kayara khajaduna lakhibani masigi sumathakta mahaka unnanaba Delhi da kayara khanna hotnakhibani matamadudagi hauraga hojik phabo Manipur gi wathok asidagi na thaiduna lairuraga handak lakani haibasi taramna okli adubu mikup khara khaki oina mamingdagi laklaga hankibagi mawongdi tawhaningde amaromda Congress Party na lengak paringai su tawnarambadagi Manipur gi irang thoknaba lambi oihale haina BJP na hairaga karigidamak su amuk hanna sign tawnaribano Congress ki matamdadi irang thokhibasu leite amaromda Prime Minister lakpagi matangda miyoi kaya saruk yahangani haibana chingba khanaba Rajbawan gi Meepham ama MLA kaya yauna Governor Ajay Kumar na mayay tangba lawduna pangthokhiba aduna Rajbawan gi sanctity da chauna sokhale haina so Okram Ibobi na haiki nakalamaromda kuki khutlai paiba kangbuna su tawnakhiba adu afaba khongthang oigani khanbi brahaina SKTV news na hangba wahangi paukhumda Okram Ibobi na State Assembly na warep lawduna su abrogate tobiu haina haikhrabasu BJP na luchingba center gi lengak na amuk khana su ge agreement sangdokhiba asina center na Manipur bu karam na yengbage haibadu takle haina nakoina na paukhum pikhi Manipur the three say, Tay state the UP the Gujarat or any top state of the two target, Sumaina Taulegadra. I am Tokre, Gujarat, Godragi, Numikian Sangi of the Hangbio. Pujipu, internally displaced person, my reliquium the Tamiba Mayam say, Gujarat the Tuamaba, UP the Tuamaba, state the Pui and Tambadona, reliquium the Kayam the Mishire, Mana La Ibishidi, Ajoldagi, Churchamputa. Minute Mangata than a helicopter, I said Targa, Ashigi, Mukanada, Targa, could hire a Magatachi movement. Koyam like Ramise, Manipur si, Karamba Matamda, Santi Hanzelaptra, Mayamsi Nungsi Sanana, Laminadra, internally displaced persons in she. My Magi original Mayum Duda, Hankidna Nungsi Sanana, Laminaga the gay Hibisi, a quite Kudimak, Shoda, Tangsan Bin, Karmatamda. Santi Hanjala Katagisa, Koyam Punama, a Pambani, or people wishing over Prime Minister Digi. A demand to lay him never.